Abu Thamadi Bajani. Karang Hoina around 650 household Gumba LDA site Hoina Yantoxabani Maram de Kaino Hamilton the Karangsi, Hoigi LDA Yam Marueva, Adumba Island Amani, Aduna Maruina Hoi Moida Awabasing Yanga Hoina Smile Matang Pangzoni, Aduga Maruina Karangi Prajasing, Wadanaba Hoi LD and Angamba Matang Hoi Soidam Pangani, Adum Aigi Maruina Hoi Aiki and Ragisu Ai Yenbulo Sinjagre, Adogam Amuk Makatana Hoigi. Karangi simu hoina smaina ye makata na yenjera puni aduna karangi se maruini LDA department na mieng makada haibutare ye mieng makada LDA ge department gi staff singa loinaraga khoi smaina yenthoksaban honorable MLA T Rovindro amasung mahaka khoi loinaraga tawbani adu ma se khoi gi sagai gi asibam yawbudi ma masadi yawpa ngamdre adu phone da faunare adu magi supporters sing workers sing mayam su yawbiri adu karang island development organization siga su yawna khoi punna sangchan minaraga adu ga lekai gi mairai pai bi sing su yawraga Punna the Mansum Sansaminaga Yen Toksaban. Akhoi tasengadi karti pajade laikai de yen de akhoi gisau thum seng keji manga yam harawi chmana COVID-19 laina jida seng phangbuje lei ko to phang da ne khona sman yen de phangbuje yam harawi o si somna ani kido Madongi Tunganda, my Biduna Levi, I could association of Sida. Mama lu tu lu
ngasi asi ahum suba round gi oina yumthong amamamgi asa thau half liter ama kg ama ngari pawa makhai ama hawai mangal kg amaga kun item mari si ngasi dagi hauna ikoi kendra sigi manungda leiriba polling station nimfuga tereki manungda leiriba yumthong lising tarawum doi khare henba si punna ngarang dagi chathajarga ngasi phawba hayeng phawbu si ikoi lep leitana sen thungna pijari athuba matamda ikoi Prime Minister gi scheme ama ikoi yumthong khudingi seng kg manga manga pigadabani haina Prime Minister na dugumba pibi scheme du ikoi nauria pakhang lakpa kendra gi census ki kari gi asoi khara leinabadagi seng gi award presu leiban manamna sarkar amadi MLA ani gi kusamnaraga seng quintal chamapan gi bayada ikoi local area development fund gi lufa lakh kun lising nipan something kaithok charaga ikoi seng gi award pa leitana ba yumthong amamam gi mioi amamamda kg manga lakadaba mathanggi week leibau ko yumja kasidagi koi lemna imung amamamgi mioi amamamda kg manga pigan pininaba koigi committee amadi sarkar sina locally khongthang sida soina pijaragani ताबद किनिंगाई ओरबा कोविड-19 हाना खंगनरबा हारिबा लाइना असदगी ngakhoknaba hana india sarkar amadi manipur sarkarna koi yumdagi mapam thoktanaba koi isan isabu kanjanabagi damakta piriba instruction asida koi isu hairiba laina asida ngakhoknaba koi yam kana yumdagi mapam thoktana hona sabasida koi isana thangnabagi awaba kayama lakpasida laibiriba hanagi MLA ojiramba mingoi hangasarabada 1000 sarana International Handicap Welfare Mission da aikoina konong kendra sigi manungda aikoi disable lima nadraba mi samaga kuntare lai haiba sida aikoina kadang mateng pangba akoi wakanda lai adubu haiba sing sida aikoina mateng pangdina ba haijuruda haiba ex MLA sin harauna ya biraga member samaga kuntare asida aikoi seng kokta manga adugu tilau ke zema alu ke zema asi
ꯑꯁꯤ ꯌꯦꯔꯤꯕ ꯃꯐꯝ ꯈꯥꯏꯗꯦꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯂꯧꯇꯣꯡꯕꯝ ꯕꯤꯁꯣꯔꯖꯤꯠ ꯃꯁꯤꯗꯒꯤ ꯍꯧꯗꯣꯛꯆꯔꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ 100 ꯑꯁꯤ ꯌꯦꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯖꯕꯅꯤ history iba missing na sumaina iba khoi thengnei chingda leiba missing sina mayam bani aduga tamda leiba missing sina manauni pani haibasi khoi thengnei handak ki covid 19 ga awaba saitheng asina mayamda awaba pi bi maramna ngasi tapakta leiba missing khoi inau haitare akoina thawta bopot oirabasu khatang chamina se haina akoi thiraga purakpani adu thawta bopot oirabasu harauna love you aduga akoigi nungsi khudon po oina tamjabani haibasi ngasi pura iba lapfuni aduga leibak ngauni aduga atop topa mana masing harau haruna love you haibasi akoi phingphu baki church amasung phingphu village ni taraptagi haidok chabani Cameraman yang wal. Yumthong khudingda amioi amata chithadana yelagliba asugumaba cheng food security eki makada piriba amadi MLA local area development fund dagi awatpa akoina leiduna samliba kaya singase masiga loinana chana thaknaba MLA covid 19 relief fund dagi amadi tongan ba source dagi laiba fund sing asi sijinaduna makhatana koi lemhoriba praja singi welfare gi damakta koina chathajaki gani